कोविड की चैथेंग फंगलबा इमुंगसिंगदा मतेंग पांगनबा स्कीम कैबिनेट न याखरे जेनिम्स की स्टाफ सिंगदा 7 पे पीबा कैबिनेट न याखरे कोविड 19 ना हकथेंग न हिंगनबगी लंबी दा चैथेंग पीदबा खंगतलबा इमुंगसिंगदा सेल की तेंगबांग पीनबा चीफ मिनिस्टर कोविड 19 affected livelihood support scheme मणिपुर लेंगा की कैबिनेट मिफम न अयाबा पीखरे लोइनना जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंसेस जेनिम्स के स्टाफ सिंगदा 7 पे पीबा अयाबा पीखरे लोइनना दी मणिपुर सर्विस रिवाइज पे रूल्स 2019 की मखादा पे स्ट्रक्चर रिवाइज तौबसु अयाबा पीखरे चीफ मिनिस्टर सेक्रेटरीट तंगसी नुमिदांग वाइरम पुंग मंगा ताबा मतमदा चीफ मिनिस्टर एन बिरेना प्रिसाइड तौदुना चथकिबा मिफम अदुना तोंगान तोंगान वारेप कयामरुम सुलौखी ngasi cabinet mifamna chatna ba warep laukraba chief minister covid 19 affected livelihood support scheme asigi makhada laiset asina haktheng na hingbagi lambida saitheng piraba khandoklaba imung khudingmakta lupa lising manga gi senpham tangkak ani thokna pigadawre scheme asi mapungoi na covid 19 laiset asina sel thumgi phibamda khamthengna sokhallaba imung singna hingbada awaba mayok nariba phibam adugi yenglaga laingakna scheme asi hawdokpani haire मपुंगोइना स्ट्रीट वेंडर सिंह लौमी सिंह नौमगी खुसुमल तालगा हिंगलिबा मियोइ सिंह कंस्ट्रक्शन वर्कर सिंह पब्लिक ट्रांसपोर्ट ड्राइवर सिंह स्कूल वैन ड्राइवर सिंह दुकान फंबा यावबा मी सिंह खुदहैबा सिंह फिसाबी सिंह परफॉर्मिंग आर्ट सिंह युमदा ललोलितिक मचा मचा तौजरगा इमुंग पुरिबा मियोइ सिंहना स्कीम असिगी खुदोंग चाबा लौबा यागने स्कीम असि सोशल वेलफेयर डिपार्टमेंट की मखादा पाइखलकदौरिबनी अमदि इमुंग अमदा मियोइ अमखक्तमक कानबा फंगनगने ngasi mifam aduna mamang da warep laukraba chief minister gi angang gi tengbang chief minister bal seba scheme gi guidelines su ayaba pikhre scheme asigi makhada covid 19 na mama mapa animak laikhidraba angang sing yopi thakpi riba miyoi singda caregiver allowance oina lupa lising ahum ga chamnga tha mamam da angang sing aduna masagi chahi 19 sudriba phauba piba angang sing adugi ahallaman singna thamlamba lanthum sing makhoigi mingda pansinba loinana मधुगी असंग सेंफम लैंगांगना पुथोकपगी वाफम यावरिबनी हाइरे ngasi मिफम अदुना लमदम असगी थबक फंगद्रिबा नहासिंगी स्किल डेवलपमेंट तौनबा अमदि एंटरप्रेन्योर सिंग ओहेन्नबगी दमक बिजनेस ऑफ द गवर्नमेंट ऑफ मणिपुर एलोकेशन रूल्स 2009 सेमदोकपदा कैबिनेट ना याबा पीखे ngasi मिफम अदुना गवर्नमेंट डिपार्टमेंट सिंग द थबक लौबदा रेशनलाइजेशन तौबगी अयाबा सु पीखे कैबिनेट मिफम अदुना हैजार्ड प्रोन डिस्ट्रिक्ट सिंगी डिस्ट्रिक्ट डिजास्टर मैनेजमेंट अथॉरिटी सिंग हेना मपांगल कलहनबगीदमक सेंट्रल स्पॉन्सर स्कीम की मखादा डायरेक्टोरेट ऑफ रिलीफ एंड डिजास्टर मैनेजमेंट द कंसल्टेंट अमा हापदसु अयाबा पीखरे डायरेक्टोरेट असिदा सेंट्रल स्पॉन्सर स्कीम की मखादा सेंडाई फ्रेमवर्क फॉर डिजास्टर रिस्क रिडक्शन थबकत ओंथोकनबगीदमक सीनियर कंसल्टेंट डीएम प्रोफेशनल अमा अमदे डेटा एंट्री ऑपरेटर अमा नेकपदसु अयाबा पीखे मिफम अदुना मणिपुर सेंट्रल जेल सजीवागी ओइना मेन नर्स के पोस्ट मंगा क्रिएशन तौबदा याबा पीखे लोइनना फोरेंसिक साइंस लैबोरेटरी मणिपुर बु मपुंग फाबा डिपार्टमेंट अमा ओइनबा ओंखटपदसु कैबिनेट याबा पीखे दी मणिपुर लेजिस्लेटिव रिमूवल ऑफ डिस्क्वालिफिकेशन एक्ट 1972 सेमदोकनबा पुखलखिबा वाफमसु ngasi कैबिनेट याबा पीखरे अंगांग अमा मांगखरे ngarang nungthil pung aniga minute 30 rom taba matamda thangmaiban maisnam lekai da leiba chahi 12 rom ta ngai dibi sandam sonia devi apokpi srimati sonia kaubi angang ama mayumdagi mangkhre kana gumbana thengnarabadi imphal police station ki oc gi number 9436016170 da pau pb yu haide naha sing kangau nare supham nompham leitre hiram ahum da mijeng thamlaga all india youth federation aiy F na ngasi dagi hauna numit tare ni leibak sin bathungna chathagadaba campaign state asigi oinasu hawdokre AIYF Manipur State Council ki secretary KH Himalayana thadorok pacherol hai ngasi gi naharol sing kangau nare supham nompham leitre aduna leibak asina chawkhat thorang gi hiram amatada malem gi atai leibak singa lamba tawba oithoklaroi leibak asigi kangau naraba supham nompham leitraba naharol singidamak Bhagat Singh National Employment Guarantee Act na hallo petrol diesel LPG gi mamal hantha hallo mipum khuding magtalem na vaccine phanghallu haiba maruai ba hiram ahum da leibak sin bathungna numit tare ni supna khongjang asi ngasi dagi hauki bani covid 19 laisana maram oiraga kham thengna wanaraba matamda
ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯜ ꯑꯃꯗꯤ LPG ꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯍꯟꯗꯣꯛꯀꯗꯕꯅꯤ꯫ ꯀꯥꯔꯐ꯭ꯌꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯌꯥ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯇꯪ ꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯐꯪꯕ ꯉꯝꯗꯕ, ꯆꯔꯥꯡꯅꯕ, ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕ, ꯑꯋꯥꯠꯄꯗꯅ ꯄꯤꯛ ꯊꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯚꯤꯗ ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯃꯇꯥꯡꯗ ꯄꯤꯔꯤꯕ ꯋꯥꯔꯣꯜꯁꯤꯡ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯚꯦꯛꯁꯤꯟ ꯀꯥꯞꯇ꯭ꯔꯕꯗꯤ ꯆꯦꯡ ꯄꯤꯔꯣꯏ, ꯆꯥꯡ ꯋꯥꯡꯅ ꯀꯥꯞꯊꯣꯛꯄ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯁꯦꯜꯒꯤ ꯃꯅꯥ ꯄꯤꯒꯅꯤ, ꯚꯦꯛꯁꯤꯟ ꯀꯥꯞꯄꯗ ꯂꯩꯈꯤꯗꯕ ꯌꯥꯎꯔꯕꯗꯤ ꯁꯦꯜ ꯄꯤꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯂꯥꯎꯊꯣꯛꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯕꯨ ꯂꯥꯛꯅꯕ ꯃꯔꯤꯡ ꯃꯔꯥꯡꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯇꯕꯁꯤꯡꯕꯨ ꯑꯊꯤꯡꯕ ꯊꯝꯕ ꯍꯥꯏꯕꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯍꯥꯏ ꯀꯣꯔꯠ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯉꯥꯛꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯂꯤꯕ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯚꯦꯛꯁꯤꯟ ꯗꯣꯁ ꯁꯨꯅ ꯀꯥꯞꯇꯕ ꯃꯤꯑꯣꯏꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯖꯤꯜꯂꯤꯕ ꯑꯗꯨ ꯀꯥ ꯍꯦꯟꯖꯤꯟꯕ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯍꯛ ꯈꯣꯡꯒꯥꯎꯅꯕꯅꯤ, ꯑꯥꯏꯟꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯅ ꯒꯧꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏ ꯀꯣꯔꯠ ꯑꯁꯤꯒꯤ ꯑꯥꯏꯖꯣꯜ ꯕꯦꯟꯆꯀꯤ ꯖꯁꯇꯤꯁ ꯃꯥꯏꯀꯦꯜ ꯖꯣꯟꯊꯥꯟꯈꯨꯝ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯅꯦꯜꯁꯟ ꯁꯥꯏꯔꯣ ꯑꯅꯤꯒꯤ ꯗꯤꯚꯤꯖꯟ ꯕꯦꯟꯆꯅ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯍꯤꯌꯔꯤꯡ ꯑꯃ ꯆꯠꯊꯈꯤꯕꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ 28ꯗ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠꯅ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯇꯒꯤ ꯉꯥꯛꯊꯣꯛꯅꯕ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯀꯗꯕ ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯄꯔꯦꯇꯤꯡ ꯄ꯭ꯔꯣꯁꯤꯗꯤꯌꯣꯔ ꯑꯃ ꯏꯁꯨ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏ ꯀꯣꯔꯠꯀꯤ ꯕꯦꯟꯆ ꯑꯁꯤꯗ ꯊꯥꯡꯒꯠꯂꯛꯈꯤꯕ ꯄꯤꯇꯤꯁꯟ ꯑꯃꯒꯤ ꯍꯤꯌꯔꯤꯡ ꯆꯠꯊꯕꯗ ꯗꯤꯚꯤꯖꯟ ꯕꯦꯟꯆ ꯑꯁꯤꯅ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯕ ꯑꯣꯕꯖꯔꯕꯦꯁꯟ ꯄꯤꯈꯤ꯫ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯗꯨꯗ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠꯅ ꯖꯨꯟ 28ꯗ ꯊꯣꯛꯈꯤꯕ SOPꯒꯤ ꯒꯥꯏꯗꯂꯥꯏꯟ ꯑꯗꯨꯒꯤ ꯀ꯭ꯂꯣꯖ 5, ꯁꯕ ꯀ꯭ꯂꯣꯖ 2, 6, ꯁꯕ ꯀ꯭ꯂꯣꯖ 1, 6, ꯁꯕ ꯀ꯭ꯂꯣꯖ 5 ꯑꯃꯁꯨꯡ ꯑꯦꯅꯦꯛꯁꯔ 3ꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 31 ꯑꯃꯁꯨꯡ 42ꯗ ꯄꯜꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 14, 19 ꯑꯃꯁꯨꯡ 21ꯅ ꯄꯤꯔꯤꯕ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯦꯟꯇꯔ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯊꯝꯕꯗ ꯁꯙꯥꯔꯟ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯀꯥ ꯍꯦꯟꯅ ꯅꯝꯐꯨ ꯍꯥꯐꯨ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯁꯤꯖꯤꯟꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠꯅ ꯀꯣꯚꯤꯗ-19ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯃꯤꯌꯥꯝꯅ ꯆꯠꯅꯒꯗꯕ ꯑꯅꯧꯕ SOP ꯑꯃ ꯖꯨꯟ 28ꯗ ꯏꯁꯨ ꯇꯧꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯗꯨꯗ ꯇꯉꯥꯏ ꯐꯗꯕ ꯐꯤꯚꯝꯁꯤꯡꯗ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯂꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇꯃꯛ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯥꯌꯣꯛꯅꯔꯤꯕ ꯂꯣꯀꯦꯂꯤꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯒꯅꯤ꯫ ꯚꯦꯛꯁꯤꯟ ꯀꯥꯞꯇꯕꯁꯤꯡꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯃꯠꯇ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯚꯦꯛꯁꯤꯟ ꯗꯣꯁ ꯁꯨꯅ ꯀꯥꯞꯊꯣꯛꯂꯕ ꯃꯤꯑꯣꯏ ꯈꯛꯇꯃꯛ ꯗꯨꯀꯥꯟꯅꯆꯤꯡꯕ ꯍꯥꯡꯕ ꯑꯃꯗꯤ ꯑꯇꯩ ꯃꯈꯜꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄ ꯌꯥꯍꯟꯒꯅꯤ ꯍꯥꯏꯅꯁꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯔꯗꯔ ꯑꯗꯨꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯗꯨꯀꯥꯟꯗꯥꯔ ꯑꯃꯗꯤ ꯁ꯭ꯇꯣꯔ ꯑꯦꯇꯦꯟꯗꯦꯟꯠꯁꯤꯡꯅ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯂꯦ ꯍꯥꯏꯕꯗꯨ ꯄ꯭ꯔꯃꯥꯟꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯂꯥꯏꯕ ꯌꯥꯍꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫